Mayambu Amazing Bible Prophecy Ministry na Bible version translation tauba asigi maramda nainabagi series asita taram noksari ngasi nainagadriba topic asidi New Testament digi Bible gi text taratret mapung phana King James version natana atopa version singdagi Louthokkhiba hariba text asigi maramda ikoina mu yengnasi aduga Dr. Westcott amsung Dr. Hortki makoina King James version da yengliba miyang asida so ikoina khara yengminasi ahan bada ikoi ishoda pathana tawse sargada leibe pa yam thagasare pa nahangna ikoi gidama Bible asengba Bible KJV Bible tambiram asigidam thagasare epa koina hojin nainagadariba topic asida nahana por review aina ngam kodimusuna ken gimatung review tari bishna kuding das nahana por review Prabhu Jesus Christ agi minda kuramjari amen snow sing aishu agi phone je Redmi Note 4X oibana maram oidana software je ani ahum lag aina hapsa kare amangi hapta da su masi sermon je number loraga loiraba matungda amuk masigi software se kai dana mu thagat pangam gitre madugidamo warau bigano adu ngasidi ikoina mu yengminarse aduna Bishop Brook Foss Westcott amasung Fenton John Hort hairiba nimase Cambridge University gi theology gi professor ngakta orame mukhoini se aduna khoina revised version hairibse translate tawbse masida makhoi ani yaromi adubu maroiba thaudang je makhoi anina lauraga makhoina tawbani haina ikhoina lawgadabani maramde aina mamangda jhai kare akhoina Dr. Westcott ki mahaki ikhoigi New Testament mahaki Greek New Testament masagi oiba translate tawjabadu lai madu duju corrupted manuscript tagi tawbani madudagi ayamba mangda sinabani haibase ikhoina kawgumsi khoina yengjiko Dr. Hort hairibas mahana Textus Receptus haibadi khoina King James version bu translate tawriba ikhoigi ariba manuscript se masida mahana karamba miyeng yengbra haibse khoina yemnase think of that vile Textus Receptus Life of Hort volume 1 page 214 asukimatik tukutsangai masak waraba asukimatik phat kidraba Textus Receptus asida khallu wana mahana asumna hai udugo mahana Bible da ju thajade mahana muhai quoting jiko I'm inclined to think that no such state as Eden, I mean that popular notion, ever existed, and that Adam's fall in no degree differ from the fall of each of his descendants, as Coleridge justly argues. Mahana have said Koina Bible da piram diba Eden have say mayamna khangna riba Eden have say masi lairame haina aina thajade aduga Adamna laikha tabaga maki saron sna laikha tabaga karishu khenaba laite haina Coleridge na argue tawi haina man hai hariba asidagi masi letter written by Hort to John Ellerton recorded in the Life of Hort volume 1 page 178 Masdagi Lophok Chabani, Man Hadibse Eden Garden has a lake, Bible Nahabi Matuna Laramni Haveni, Adoman have seen a lake tasting. Adam were quicker, they cut them in a semester, I should cannibal lake day and a high. Lay Adam the Lekata of the Mahak, a saying what gal looks in Ladaga, Man, Kangna Mati Pap Tabni, a quidi Kangdana Tarambay, we Kang the Tarambasuya, Madam D, marking the pina pap to Adam Kanghaven. Bible na haibigi matungna de Adam di nam thak to khibanati ip khaktani saitana nam thak to base aduna mana khanbadi ip kaloine na ma si gyan ibna pap to matan ma ip pap to have sikang ma di tawge khana mana taw khibne ba ekoi sida leiba ekoi ayambadi mahana tawdiba pap adugi phalna maram moidana ekoi gi nature da soiba lakpadagi ekoina ayambana magi khudam logdana ekoina pap tabne masi khenaba karisu leite hana man hai sida mu hai aduga mahana mu evolution theory habsi tamana thajaiba evolution theory habdi tayangpan habse
ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯦꯝꯈꯤꯕꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯊꯥꯖꯩꯌꯦꯕ ꯃꯥꯅ ꯍꯥꯏ but the book which has most engaged me is Darwin. Whatever may be thought of it, it is a book that one is proud to be contemporary with. My feeling is strong that the theory is unanswerable. If so, it opens up a new paradigm. Masiru ngasai magi Life of Hort volume 1 page 416 ta mana ibne mana hai haingo aina matam khudingmakta waidigi henna aina nainaba lairik ti Darwin ne hamni Darwin gi origin of species aikoina aikoi miyobje kraitigi lai haba magi theory matang pirakpa matamda yongdigi akoi mumi lakne haba pasigi theory mayamdo maduda mahana thajai hamne hoi mina basigi maramda khaning khanba yai adubu aina di haiba lairik se aikoi gi matamga sanaba kwaidigi saukthoksin ngai oba lairik amani hai mana Bible je saukthoksin ngai Bible di matam khuding makta juk khuding da leba mi dam sanai Bible haibse adubu Charles Darwin theory hauji chana tere hauji ti mi se hana mana takpiram mai matun yongde on mane hamni hauji ti yongde ole hana mi na tak tere yonga khoi mi oba ga sem peren de gi amu lai hana hongduna nam lai snausa masini aduna masigi theory asina pidi base takpidi base masi pakom pini pibang ngai kersh leite hai ai pige masidi khoi mi base jongde gi lakon nate khoi mi base karishu leite bade gi shenkhiba nate masidi arhan ba ngaktane aikoina masigi maram da sunong mai thaga charge evolution theory che khoi Christian oi bai khoina masila la haina khoina prove to bungam gadabne ba maram di karino ba karishu na tabdegi khoina pot semkhiba karishu leite ba pot ama lairaga ti ma bu sembi ba lei habse khoina kawroi tabne masi cham chamba masa asina so am thai aduga pot ama laira di ma bu sembi ba lei habse asuki masing numit masing thingam da ban numit tha thawam sa che karishu leite ba big bang theory karishu leite ba du dagi semkhiba taraga di masi asum bane haina khoina khan gidra ba masi ara ba ngakni karishu leite ba dagi kai karishu leite ba bekam yang hang ba dagi pot ama puthok pai se oi thok tabani masini evolution theory na haibse adugumba evolution theory da thajaba adugumba ekhoina professor amne ba ekhoina Dr. Hort haibse amu yengse Westcott ki khoina Westcott ki mana Textus Receptus haibal khoina Greek ki manuscripts ekhoina ariba manuscripts se khoina Bible ki manuscripts se KJV translator ba se da mani yeng do mu yeng se no one now I suppose holds that the first 3 chapters of Genesis for example give a literal history. I could never understand how anyone reading them with open eyes could think that it masigo mana ibne sida mana ibse noina description mana have say Genesis ki an bagi chapter hum se have the amaro iba Christian amaki ishona malam prithvi se numit tarung ne de semki habagi wari adamna pap tawbigi wari masi khudemok se koina kamai to dan lekha ta ki map ji wari se maroine koi creation je masi wari se masi aseng ba literal haidi sheng cheng na thokiba ityas ni habase mahangna kanamtana masi lawro he kanamtana hujiti lawro he masina habdi evolution and chena tapdi malam prithvi chemba che sahi million changna malam prithvi che semak pune habni adubu Bible na takpi badi subna tangi numit tarung ne semi habni ishona ngamda ba kale shulai te sinausa shulum maram dari khoina thiba ngamoy khoi mak te mathanda lairam mi kamaina mahang mathanda lapuno kaidarum no habdo ai khoi khangba ngamoy maram di ishona madu gi maram da Bible da phonglu tabna aduna Bible na hadami bu khudem che yam sume maram di Bible da pirami ba prophecy mayam Daniel Revelation da pirami ba prophecy mayam adu masi thoktingai da hana thokane na hairami ba am se loina summi huji thoktun lai masina maram wedana Bible system me na hairibne ba masi khudemok che mahangna asaigi ya bangam de ha ba kana gumba emna padana mit pang ga haidi bhatana masi gi chapter ohum je pa ba matam da ko masi di aseng bo wari ni habse ya bangam mai moine de kamai yar ni mokoni makok to evolution theory tang pam ba philosophy akoina asigum yamna makok to pik thanduna lairaga Bible ki asumba ishori asumba do khangda bumaina kamaina masi ya ga duribano habse akoina kawum se masina mokoini lare dogo mathangda
entire 70 Bible texts omitted from the modern versions of the New Testament. Masi ekoi amu yengmina sina koi na thajadraga mase any aikona KJV aduge NKJV na taba Bible ama hekta paibu yai nakona Good News Bible paibu yai NIV paibu yai any Bible version ama nakona laubu yai masi hari bse hari version da English ki version ama da masi pa masi ki text tara tere se nakona thiba matanda phangwa yai masi maramdi makoina translate tawriba aikoina mamangdi ki western stream do madida masi yaudeba maramdi makoigi masibu translate tawriba kambuna aikoina Alexandria da leiriba misna Bible ki scholars na makoina loina thokraba ngaktaneba karigi omis tawguna haiba matanda masida yam moriba text ka amram yaw yangsi Matthew 17:21 masida hai how would this kind go not out but by prayer and fasting siguma thabak se masidi prathana tawba khoina sarai hen ba dugi mapan khaltana ngamni ha abdi put play changba tan thokpa laiba myam che mase adu Roman Catholic na de masi prayer fasting de mokhoi thajade ko baduna morom bodane aduga 18:11 am phajaba text ne ko for the son of man is come to save that which was lost mangkraba ikhoje papi ikhoje ishogi masanu pana kanbal ai ha masi text aude asuki mati phajakraba text ase mokhoina omit tawkhre is now sing Bible gi asumdo aduga Matthew 23:14 woe unto you scribes and Pharisees hypocrites, for ye devour widows' houses for a pretense make long prayer, therefore ye shall receive greater damnation. Aduna scribes and Pharisees apasasnamsa awabni nakoina lukhabi singi yum phawa nakoina yosalli nakoina munbi aduna nakoina apasasnangbagi sang prathana tawi maramdana nakoi ishona nakobu hena chawbu maran siba phangane hamni masi kaigino haitadi hoi ekhona hujikti tolomdabi ai matam amada khona Vatican City ge saba matamdadi masida mi khudimaki lanthum haibase maroina makoina sadebiya yolaga arang khubang ita sadebiya yolaga dukhabi leita laira sina chingba mayamse masimulaga makoina tawbu kyamrum leba aduga makoina huji mapan thongda yam religious sabigi damako makoina koina mapan thongi shoje yam pameba ekoina masikaw niko koina quite luxurious church Roman Catholic Church ni koina kawbiginu masi aina makoibu condemn tawba nate makoina tawriba mo aduda aina haijagani apobo michu am lei Roman Catholic Church atopa denomination singda adubu apobo missing do ishoge sum bataraga di loin tholakani Mark 7:16 if any man have ears to hear let him hear habam lere Mark 9:44 where their womb die not and fire is not quenched masimo koina lokthokpi maramdi noro miebna sibase lomana haitana adam norok id koina maina adam saktana lai havni norok ki mai gi aje muthapangam de hene masi bible na takpi de ko masi ekoina Roman Catholic singita purgatory ga hene base masi ga ara takpi ujuna marom hoiduna aramba doctrine kyamram puthe aduna angang sing infant baptism thawba sina singba gi myamram tholakreba masi ka kana asiba missing ge prathana thawba khotpa gumba haibse aramdi siba mido side aduna prathana thawrogadi mokoina praise prathana thawrogadi mokoi sagada ka hanbe yai khaiba asigumba myamja pusalaine Mark 11:26 if you do not forgive neither will your father which in heaven forgive your trespasses am phajabani ekone missing pa copy dagadi sagada bi paisna copy rahne masi text yaudagadi koina mi gi pa copy drasu kai sukaide aduna ipaishon an copy gini akoi aramatro su kai sukaide habi notion do malai sida Mark 15:20 ata the scripture was fulfilled which said he was numbered with the transgressor aide prabhu ji sukise te phattaba misinga marakta masing thibi yawi habse masi yam phajaba asumane masi mangan bigire maramdi prabhu ekoina phangadaba papi dandi do prabhu na roguni prabhu na sibi base ma masana pap tor sibadi nate adubu mahakse papi amagum mahakse to koina romance na ma bo hatani heba masine pathangda Luke 17:30 two men shall be in the field one shall be taken the other left ama pukhragani ama lehogani habni adagi 23:17 masi ayam handle of necessity he must release unto them at the feast kaishu masi meaning laite for an angel went down at John 5:4 was season into the pool
trouble the water. Whoever then first after the troubling of water stepped in was made whole of whatsoever he had. Have masijo thoidokpa leitre. Aduga mu yengse. Acts Ike and Philip said, If thou believe with all thy heart, thou mayest. And he answered, said, I believe the Lord Jesus Christ is Son of God. Yam Pade Masi, Prabhu Jisu Krishna is showing Masana Pani have Jakon Tazakatabani, have his name, Masi, Masi Yam Asumbani, Acts 15:34, notwithstanding it pleased Silas to abide there still, Masi out there. Acts 24:7, but the ship captain Lysias came upon us, and with great violence took him away out of our hands. Aduga mathanga 29. When he had said these words, the Jews departed and had great reasoning among themselves. Masiju mangan gre. Aduga Romans 16:24. The grace of our Lord Jesus Christ be with you all. Amen. Akhoi kudamakta ishogi thojando leiba loina bibo oishnu ham. Masi am phade masi ko. Masiju aduga 4 John 5:7 je. Aide akoina apam sa thawai asengba. Mokhoje masigi doctrine de koina heavily trials lay have se masini masigi phatakhraba text asiju mokhoina omit tawrame snapsa haibe singje koina modern version sing asidagi amata yaudaba haibe text sing asine snapsa adana khoi bible habigi matuina koina phajana satpa koina phajana yeng bhaib se koina tai aduna mathangda mu hena hena chumbaguloina amu pujarake tabiriba mayam deishona bot bibashino koi relationship prathna thapse jagadale bi am thagase koina huji Dr. Hort amasung Dr. Westcott mokhana Bible King James version translate tawriba koina Textus Receptus system mokhani khaliba wakal aduga anauba New Testament da 17 Bible text yaudaba si man khara naina khare nakhra kudima sidan hana bot nabi koina preserve tawduna nana thamkhraba Textus Receptus asida mapung phana thajaduna ekhoi ki arang khumgi ado phangnaba lambi do phangan biu Prabhu Jisu gi minde khurumjare. Amen.